Shenthok Lambi Amasung Mahei Mashin Ngaknaba Matam Chuppa Oina Bandh Kouba Da Athingba Thamle HAINA Lona THINGKHRABA LALHOULUP KANGLEIPAK Communist Party gi POLITBURO Standing Committee gi Chairman IBUNGO NGANGOM na THADORAKPA CHEROL AMANA KHANGHALLAKLI CHEROL asin hai miyamda awaba piba amasung chathok ngakpigani chawkhat lambi da thingthahanba mawongda ban toina kaubana ngasidi Kangleipak asi ban Laibak HAINA kaungnarakle ban taungnariba asigi mawongda aikhoigi CSO sing amasung intellectual circle da lairiba singna tumina lairiba asi yamna maru oiba wafam oire yamna toina miyamda apanba piba khongjang kaya chatharakpagi mayokta apunba moral gi thauna wahang hangnaba yaningdaba natraga criticize tawbagi pangal leitaba asi yamna pukning sonthaningai ni KCP POLITBURO Standing Committee na yamna kupna khanaraba matung amasung yanaraba matung ban kaubagi chanabi asi mapung phana thingnaba amasung miyamgi mayokta leiba singbu thengnanaba ban lalonba singi mathakta pambai ama sijinnaduna thingnaba hotnagani haidi chahi lising ani henbagi puwari leizaraklaba Kangleipak asi lairabana awa chektheng loinaduna ngasisu hingnari masida hangba yaba wahangde nongmagi shu nomduna hingjariba singda banna kari wahanthok piribage masigi paukhumde thamoi kainingai ni banna maram oiraga makhoigi lakchagadaba nongmagi income da chauna akaiba ohele ban leirabasu sel tanaba thoklakpada ban kauriba singna makhoigi gari sing thugaiduna henna amang ata thokhangadra haibagi akibalei Rickshaw driver kayadi EMI natraga nomagi sel piraga thauba kaya suni nomagi thabak chatuna sel talhaudrabadi sel thumgi awaba mayoknaba kaya yauribani ban tawduna thau na chingba phangdabadagi ban matungdasu henna awaba amuk piri mana machine amasung ngana chingba yoliba singi maithongda tariba mami adu ban kauriba CSO sing adugi luchingba sing aduna uba ngamdriba asi nungaite lambi nakalda mana masing amadi atay potlam sing yolaga imung pujariba ahal oirabi nupi sing aduda ban napiriba chaitheng adu pumna magna uribani makoina phanggadawriba chaitheng adu karishu nachungba tawdana yoliba potlam sing mangjarabasu sendong kharadang leirabadi haina honariba asida kanana kari tawbiba leikhre Daily West Earner amadi construction laborer sing yauna singmi singi imung manungda ban amana chara henbagi phibam mayokna halli amasung makoina semga sakaliba adu thengtha handuna masana sujagadaba thabak sing adugi khusumal phangloidabagi phibam mayoknari makoigi imung sing adu tangai phadana chadaba yadabana mingondagi pusillaga nomagi chara hendanaba honaraba matung pusilluba senpham adu singnaba honabada nomagi thokliba senthok adu amuk chatkiba haibasi khangnarabani haidi yamna toina ban tawba asida lamdam asigi mahai mashin tambagi lambida kadai phawba manghanbage haibasi pumnamakna khangnaraba wafamni ban toina tawbana marginalized amasung khungangdagi mahai mashin tamnaba lakpa mahiroisingda manghalliba matam khanghodana school college amadi university sing thingjinba asina academic calendar da akaiba piduna syllabus loishindana exam tawrakpa asisu mayok nanaba hotnakhibana tungi maikai mahai mashin tambada henna potlum thangkatli miyamna thengnariba awaba kayagi khongjel sing taraba matungda online amasung offline gi khuthangda miyamgi wakhalon lawbada ban tawbagi khongjang asigi mayokta leplakpa chada chama yobana KCP POLITBURO Standing Committee na Kangleipakta ban kaubagi hainabigi mayokta matam chuppagi oina Athingba Thamle Kangleipakta lairiba CSO pumna makshu atoppa makhalgi khongjang singda mai onsinduna lairaba miyamgi punsirol amadi aikhoigi haugatlakliba tungi mahiroshingi mahai masing tambada sokhangadaba thabak amata tawroidabani karigumba CSO amana ban tawbada athingba piriba asi yaningdaba lairabadi KCP POLITBURO Standing Committee na free public debate taunabagi taramna okani adubo ihan hanbadadi masad sengba democratic discourse amadi mathau tai hainasu cherol asina makhatari